ngase ayuk anganbada Jammu amadi Kashmir gi Jammu Srinagar National Highway manaki Sidra bypass haina su khangnaba Tawi Bridge manakta lalhaubasinga security force ka khuthoknabagi thodokta lalhauba mari hatkre hairi पाव असना हाई ngasi yu pung taren makharom daba matamda chingnaningai oiba mongda lakpa tata truck ama security force ki kangbuna Sidra check point ta khamna bakhangan ki maduda gari adu khambaga loina na gari adu ki driver gari dagi chong tharaga leichin thaba marakta mafam adu dagi nanthokuna chain ki maduda chingnabadagi security force ki kangbuna tata truck adu koisinduna thamlaga check tongna bukhotna rubada gari adu da tongduna lakpa lalhobasingna security force tamna nomai kapsilakpadagi maikai animakta minute nimfu mangarom khut thoknaki maduda lalhauba mari hatkibani hairi paw aduna makha taribadi khut thokna baduda lalhauba sing aduna tongduna lakiba tata truck adu mai chakhi gari adu da khutlai kya supuduna laklamki पुलिस की कांगबुना गाड़ी अदुदगी टोगान ba makhal gi nongmai taragani thoi amadi maru kaya yauna polam kya su phangba ngamle hairi